ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯄꯨꯝꯂꯦꯟ ꯄꯣꯛꯄꯤ ꯀꯧꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯈꯨꯜ ꯑꯃꯈꯛꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗꯅ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯝꯂꯦꯟ ꯄꯥꯠ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯀꯌꯥ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯈꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯈꯨꯟꯖꯥ ꯅꯨꯄꯥ ꯃꯈꯩꯅ ꯄꯥꯠꯇ ꯍꯤ ꯇꯣꯡꯗꯨꯅ ꯀꯨꯝꯗꯨꯅ ꯉꯥ ꯀꯌꯥ ꯐꯥꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯉꯁꯤꯗꯤ ꯉꯥ ꯐꯥꯕꯁꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯕꯒꯨꯝꯅ ꯇꯧꯏꯗ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯌꯥꯝꯗꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯎꯃꯪ ꯂꯥꯏ ꯃꯍꯥꯛꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯝꯒꯗꯕ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯔꯥꯎꯕ ꯍꯦꯛ ꯍꯧꯈ꯭ꯔꯕꯗꯤ ꯍꯔꯥꯎꯕ ꯃꯅꯨꯡ ꯑꯗꯨꯃ ꯄꯥꯠ ꯑꯁꯤꯗ ꯀꯅꯥꯝꯇ ꯍꯦꯛ ꯀꯨꯝꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯥꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯅꯕ ꯍꯣꯠꯅꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯈꯨꯜꯒꯤ ꯍꯔꯥꯎꯕ ꯃꯇꯝ ꯌꯧꯔꯛꯂꯦꯀꯣ꯫ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯥꯂꯦꯟ ꯊꯥꯃꯩꯅꯤꯀꯣ ꯍꯧꯖꯤꯛꯁꯦ꯫ ꯏꯉꯥꯒꯤ ꯄꯥꯟꯈꯠꯂꯛꯄꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯏꯉꯥꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯄꯨꯝꯂꯦꯟ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯍꯔꯥꯎꯕ ꯍꯧꯒꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯄꯥꯠ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯀꯨꯝꯈ꯭ꯔꯔꯣꯏ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯄꯥꯠꯇ ꯂꯥꯡ ꯊꯥꯗꯨꯅ ꯉꯥ ꯈꯔ ꯌꯥꯝ ꯐꯥꯎꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯑꯁꯣꯝꯒꯤ ꯏꯔꯦꯜ ꯑꯔꯨꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯣꯏꯅ ꯍꯤ ꯑꯁꯤ ꯍꯣꯟꯖꯤꯟꯈ꯭ꯔꯒꯦ꯫ ꯅꯪꯁꯨ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯝꯂꯦꯟ ꯈꯨꯟꯈꯥ ꯂꯩꯀꯥꯏꯗꯅꯤ꯫ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯝꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯄꯒꯦ?" "ꯉꯁꯤꯗꯤ ꯆꯦꯡꯀꯨꯞ ꯃꯅꯥꯗꯣ ꯃꯍꯤ ꯂꯥꯡꯅ ꯊꯣꯡꯂꯒ ꯑꯣꯏꯅ ꯆꯥꯔꯦ, ꯅꯣꯡꯁꯨ ꯈꯔ ꯆꯦꯟꯕꯁꯤꯗ꯫ ꯍꯣꯏꯗ, ꯂꯥꯏꯔꯕꯒꯤ ꯃꯊꯦꯜꯅꯕꯨ ꯀꯌꯥꯝ ꯍꯥꯎꯅꯤ ꯍꯥꯏꯕꯒꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯌꯥꯝꯅ ꯇꯧꯏ꯫ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯁꯦ ꯉꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦ꯫ ꯑꯅꯥꯕ ꯍꯦꯟꯖꯤꯟꯈꯤꯅꯤꯀꯣ ꯏꯇꯥ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯂꯥꯏꯕꯧ ꯆꯣꯡꯕꯒ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯒꯗꯕꯅꯤ꯫ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ." "ꯈꯪꯗ꯭ꯔꯦ ꯏꯇꯥ, ꯑꯗꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ." "ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯁꯛꯍꯦꯟ ꯁꯅꯥꯒꯤ ꯋꯥꯅꯤꯗ꯫ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯦ ꯍꯣꯏꯗ ꯑꯩꯒꯁꯨ ꯊꯦꯡꯅꯍꯧꯏ꯫ ꯑꯗꯨꯗ ꯃꯥꯅ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯊꯥꯕꯨ ꯑꯣꯟꯊꯣꯛꯅ ꯁꯥꯔꯦꯗ꯫ ꯁꯛꯍꯦꯟ ꯁꯅꯥꯅꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕ? ꯅꯪꯒꯕꯨ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯒꯦꯅꯦ ꯁꯤ? ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯂꯤꯅꯣ?" "ꯍꯣ, ꯀꯔꯤꯕꯨ ꯑꯣꯏꯅꯤ, ꯏꯇꯥ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯅꯤꯗ꯫ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅꯕꯤꯌꯨ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯏꯇꯥ ꯁꯅꯔꯦꯝꯕꯤꯗ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯑꯣꯏꯔꯦ, ꯅꯍꯥꯟꯁꯨ ꯏꯇꯥ ꯁꯅꯔꯦꯝꯕꯤꯒ ꯑꯩꯒ ꯄꯥꯠꯌꯥ ꯆꯠꯄꯗ ꯃꯗꯨꯒꯤ ꯁꯛꯍꯦꯟ ꯁꯅꯥ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯊꯦꯡꯅꯩꯌꯦ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯅꯤ ꯈꯪꯗꯈꯩ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡꯗ ꯀꯣꯏꯏꯟ ꯍꯦꯛ ꯏꯟꯅꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯅ ꯏꯇꯥ ꯁꯅꯔꯦꯝꯕꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯄꯒꯤ ꯋꯥꯅꯤꯁꯦ꯫ ꯃꯗꯨꯗ ꯏꯇꯥ ꯁꯅꯔꯦꯝꯕꯤꯗꯤ ꯀꯌꯥꯗ ꯁꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯎꯕꯗꯣ ꯊꯦꯝꯕꯗ ꯑꯩꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯇꯥꯅꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥ ꯄꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯉꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯔꯤ ꯇꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯀꯔꯝꯅ ꯑꯃꯨꯛ ꯏꯇꯥꯗ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯣ? "ꯍꯥꯏꯔꯨꯔꯅꯨꯗ, ꯀꯔꯤ ꯇꯧꯕꯒꯤ ꯍꯥꯏꯒꯗꯣꯏꯅꯣ? ꯋꯥ ꯃꯥꯡꯅꯕꯅꯤ꯫ ꯍꯥꯏꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯤꯋꯥ ꯇꯥꯒꯗꯧꯔꯤꯕ." ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯀꯣꯟꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯛꯍꯦꯟꯕꯤꯅ ꯀꯧꯔꯛꯏ, "ꯏꯇꯥ! ꯍꯣꯏ ꯏꯇꯥ! ꯑꯩꯈꯣꯏ ꯂꯥꯛꯂꯦ, ꯊꯣꯛꯂꯛꯑꯣ!" ꯁꯅꯔꯦꯝꯕꯤꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯅꯈꯣꯏꯅꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯉꯔꯥꯡꯗ ꯑꯗꯨꯛ ꯐꯖꯅ ꯈꯔ ꯉꯟꯅ ꯉꯥ ꯐꯥꯕꯗꯣ ꯆꯠꯁꯤ ꯍꯥꯏꯅꯈ꯭ꯔꯒ ꯀꯔꯤꯃꯨꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏ ꯋꯥꯅꯤ." ꯊꯣꯏꯕꯤꯅ, "ꯑꯩꯈꯣꯏꯁꯨ ꯉꯟꯅꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫
ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯦꯡꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯐꯔꯦ, ꯂꯥꯎ ꯆꯠꯂꯁꯤ. ꯁꯅꯥꯔꯦꯝꯕꯤꯅ ꯉꯥꯏꯈꯣꯀꯣ, ꯍꯪꯒꯦꯟꯗꯣ ꯌꯦꯅꯈꯥꯔꯣꯝꯗ ꯊꯝꯂꯝꯕꯅꯤ, ꯑꯃꯨꯛꯇ ꯂꯧꯔꯛꯈꯤꯒꯦ. ꯊꯣꯏꯕꯤꯅ ꯃꯄꯣꯠ ꯃꯆꯩꯗꯨ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ, ꯇꯞꯅ ꯑꯗꯨꯝ ꯇꯧ, ꯃꯇꯝꯁꯤ ꯌꯥꯝꯅ ꯉꯜꯂꯤ. ꯁꯅꯥꯔꯦꯝꯕꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯇꯨꯡꯒꯣꯜ ꯑꯗꯨꯃ ꯌꯦꯞꯁꯤꯜꯂꯤ. ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯪꯒꯦꯟꯒ ꯄꯧꯔꯥꯒ ꯑꯗꯨꯅ ꯂꯦꯡꯖꯨꯝꯗ ꯊꯝꯗꯨꯅ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯇꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯅꯄꯣꯠ ꯅꯆꯩꯗꯤ? ꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯔꯨꯕꯥꯛꯇ ꯂꯣꯏꯅ ꯍꯥꯞꯇꯨꯅ ꯊꯅꯝꯂꯤ, ꯏꯇꯥꯕ ꯍꯧꯕ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ. ꯁꯅꯥꯔꯦꯝꯕꯤꯅ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯒꯤ ꯏꯟꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯄꯥꯏꯕꯤꯔꯣ. ꯁꯛꯍꯦꯟꯕꯤꯅ ꯃꯇꯥ ꯁꯅꯥꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯇꯥꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯥꯏꯔꯕꯤ ꯃꯥꯜꯂꯦꯀꯣ. ꯀꯣꯛꯁꯦꯠꯑꯣ, ꯈ꯭ꯋꯥꯡꯁꯦꯠꯑꯣ, ꯑꯎꯕ ꯄꯥꯈꯪꯁꯤꯡꯅ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯒ ꯍꯥꯏꯕ ꯊꯥꯖꯗꯧ ꯃꯥꯟꯗ꯭ꯔꯦ. ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯕꯣ? ꯀꯥꯟꯅꯗ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ. ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯉꯁꯤꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯒꯗꯧꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯆꯠꯂꯝꯃꯤ. ꯍꯤꯊꯥꯡꯐꯝꯗꯒꯤ ꯍꯤ ꯑꯃꯃꯝꯗ ꯀꯥꯈꯠꯅꯔꯗꯨꯅ ꯄꯥꯠꯌꯥꯏ ꯇꯝꯅ ꯍꯣꯜꯂꯝꯃꯤ. ꯍꯤ ꯍꯣꯟꯅ ꯍꯣꯟꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯁꯅꯥꯔꯦꯝꯕꯤ, ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯣ. ꯀꯔꯤ ꯋꯥꯅꯣ? ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯁꯛꯍꯦꯟ ꯁꯅꯥꯗꯨ ꯈꯪꯉꯤꯗꯅ, ꯃꯥꯅꯅꯦ ꯏꯇꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ. ꯅꯍꯥꯟꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯃꯥꯜꯂꯤ. ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩꯉꯣꯟꯗ ꯄꯨꯔꯛꯎ ꯍꯥꯏꯗꯅ ꯁꯤꯟꯅꯔꯛꯏ. ꯀꯝꯗꯧꯁꯤꯒꯦ? ꯁꯅꯥꯔꯦꯝꯕꯤꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ. ꯃꯇꯥ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯤ ꯈꯛ ꯄꯨꯕꯤꯔꯛꯀꯅꯨ. ꯃꯗꯨꯒꯤ ꯁꯛꯍꯦꯟ ꯁꯅꯥ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ. ꯀꯔꯤꯒꯤ ꯄꯥꯎꯈꯨꯝ? ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯃꯥꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯜꯂꯤ, ꯌꯥꯝꯅ ꯈꯟꯖꯕꯒ ꯃꯥꯜꯂꯤ ꯍꯥꯏ ꯋꯥꯅꯤ. ꯏꯇꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ. ꯀꯩꯗꯧꯒꯦ, ꯑꯃꯨꯛꯇꯪ ꯃꯑꯣꯡ ꯌꯦꯡꯁꯤꯗꯅ. ꯉꯝꯖꯔꯣꯏ. ꯃꯍꯥꯛꯀꯨꯝꯕ ꯃꯤꯁꯛꯀ ꯃꯔꯤ ꯊꯝꯒꯗꯕꯒꯤ ꯁꯔꯨꯛ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯆꯨꯛ ꯁꯥꯗꯨꯅ ꯂꯩꯖꯈ꯭ꯔꯒꯦ. ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯇꯦꯡꯕꯥꯡꯁꯤꯜꯂꯛꯏ, ꯃꯍꯥꯛꯄꯨ ꯏꯇꯥꯅ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯁꯨ ꯄꯥꯈꯪꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ. ꯍꯌꯦꯡ ꯏꯇꯥꯅ ꯃꯥꯒꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕ ꯖꯥꯠꯅꯤ. ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ. ꯂꯥꯏꯔꯕ ꯑꯩꯒ ꯏꯅꯥ ꯈꯨꯟꯕ ꯃꯈꯣꯏꯒ ꯏꯇꯤꯛ ꯏꯄꯥ ꯆꯥꯟꯅꯖꯗꯦ. ꯂꯝꯕꯥ ꯆꯥꯕ ꯑꯃ ꯌꯦꯡꯖꯁꯅꯤ. ꯑꯗꯨꯒ ꯏꯇꯥ ꯑꯅꯤ, ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯄꯥꯎꯈꯛ ꯄꯨꯕꯤꯔꯛꯀꯅꯨꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯤꯗꯨ ꯃꯃꯥꯡ ꯊꯥꯗꯨꯅ ꯀꯟꯅ ꯍꯣꯟꯒꯠꯈꯤꯔꯝꯃꯤ. ꯊꯣꯏꯕꯤꯅ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦꯀꯣ ꯃꯍꯥꯛꯁꯦ. ꯀꯅꯥꯕꯨ ꯉꯥꯏꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ. ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯦ ꯍꯥꯏꯔꯤꯕꯁꯤ. ꯍꯣꯏꯗ, ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯍꯦꯛ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛꯇꯣ ꯊꯦꯡꯅꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯏꯇꯥ, ꯅꯪꯁꯨ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯂꯨꯔꯅꯨꯀோ. ꯏꯇꯥꯁꯦ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ, ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯍꯤꯗꯨ ꯊꯨꯅ ꯍꯣꯟꯒꯠꯂꯨ. ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯄꯥꯠꯌꯥꯏꯗ ꯈꯝꯕ꯭ꯔꯥꯡꯅꯅ ꯂꯩꯔꯤꯕ ꯑꯇꯥꯎꯕ ꯐꯨꯝꯗꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯃꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯁꯅꯥꯔꯦꯝꯕꯤꯅ ꯃꯇꯥꯏ ꯊꯥꯡꯉꯤ, ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯟ ꯁꯣꯜꯂꯤ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯇꯨꯡꯗ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯀꯨꯝꯁꯤ ꯀꯨꯝꯖꯥꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯎꯃꯪ ꯂꯥꯏꯒꯤ ꯍꯔꯥꯎ ꯁꯛꯁꯦꯟ ꯇꯝꯒꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯉꯥꯏꯔꯦꯗꯣ. ꯃꯁꯤꯗꯩꯗꯤ ꯄꯥꯠ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇꯅ ꯀꯨꯝꯅꯔꯔꯣই. ꯑꯗꯣ ꯏꯇꯥ, ꯍꯟꯗꯛꯇꯤ ꯂꯥꯏꯕꯧ ꯖꯒꯣꯏ ꯌꯥꯎꯁꯤꯀꯣ. ꯃꯃꯥꯡ ꯆꯍꯤꯁꯨ ꯌꯥꯎꯕ ꯐꯪꯍꯧꯗꯦ. ꯁꯅꯥꯔꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ ꯌꯥꯎꯗꯅꯤ? ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯌꯥꯎꯒꯗꯣꯏꯅꯤ. ꯏꯟꯅꯕ ꯐꯤꯒ ꯊꯧꯔꯥꯡ ꯇꯧꯁꯤꯟꯕ ꯂꯣꯏꯔꯕꯅꯤ. ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯍꯣ, ꯃꯥꯂꯪ ꯅꯨꯡꯁꯤꯠꯅꯒ ꯉꯥꯎꯕꯅꯦ, ꯃꯥꯏꯀꯩ ꯈꯪꯗꯅꯒ ꯁꯤꯠꯄꯅꯤ. ꯏꯇꯥꯈꯣꯏ, ꯑꯩꯒꯤ ꯏꯟ ꯑꯁꯤꯗ ꯉꯥꯕꯨ ꯑꯝꯇ ꯂꯛꯇꯔꯦ ꯇꯧꯔꯤꯕꯁꯤ. ꯁꯛꯍꯦꯟꯕꯤꯅ, ꯏꯇꯥ ꯊꯣꯏꯕꯤ, ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ. ꯉꯥ ꯌꯥꯝ ꯐꯥꯒꯦ ꯂꯥꯛꯄꯅꯤ, ꯇꯨꯡꯒꯣꯜ ꯍꯥꯡꯗꯨꯅ ꯍꯟꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ. ꯁꯅꯥꯔꯦꯝꯕꯤꯅ, ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯦ ꯉꯥ ꯑꯃꯠꯇ ꯃꯣꯡꯂꯗ꯭ꯔꯤ. ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯃ ꯍꯣꯡꯗꯣꯛꯍꯧꯁꯤ ꯍꯥꯏꯕ꯭ꯔꯣ? ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯍꯧꯅꯗꯦ, ꯑꯗꯨꯃꯛ ꯊꯥꯔꯁꯤ. ꯐꯥꯗ꯭ꯔꯒꯅ ꯉꯁꯤꯒꯤ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅꯤ. ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯥꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯥ ꯌꯥꯝꯅ ꯐꯥꯕꯗꯤ ꯉꯝꯂꯝꯗꯦ. ꯃꯔꯛ ꯃꯔꯛꯇ ꯑꯄꯤꯛꯄ ꯉꯥ ꯈꯔ ꯆꯪꯂꯛꯄꯗꯨ ꯃꯉꯥꯏ. ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ, ꯄꯥꯠꯌꯥꯏꯒ ꯑꯣꯏꯁꯤꯜꯂꯦ, ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯃꯛ ꯁꯤꯠꯂꯤ. ꯁꯅꯥꯔꯦꯝꯕꯤꯅ ꯍꯪꯒꯦꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯏꯟ ꯑꯗꯨ ꯁꯣꯟꯀꯠꯂꯛꯄ ꯃꯇꯝꯗ ꯄꯧꯔꯥ ꯂꯤꯖꯥꯎꯗꯨ ꯃꯌꯥꯏꯗ ꯄꯦꯛ ꯇꯦꯛꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯍꯪꯒꯦꯟ ꯃꯇꯣꯜꯗ ꯀꯤꯔꯤꯕ ꯏꯟꯗꯨꯁꯨ ꯇꯠꯂꯛꯂꯝꯃꯤ. ꯁꯅꯥꯔꯦꯝꯕꯤꯅ ꯂꯧꯔꯛꯏ, ꯏꯇꯥ, ꯅꯇꯥꯒꯤ ꯄꯧꯔꯥ ꯂꯤꯖꯥꯎ ꯃꯇꯣꯜ ꯑꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦ.
Tangkay ama irong nung luptuna tasinkre. Hanggen asisu takigadore. Matana hanggen adubu kanna paiduna lairibadubu uraduna Thoibi amadi Sakhenbi anidu matagi manaktamna thuna sangsili. Aduga hanggen adubu paiduna yani. Thoibi na. Ita paura matol haigatlibase amukta lamduna singsiluba. Sakhenbi na nanthoktuna lairiba paura lizaw adubu makutna lamduna singsili aduga phumdi mathak aduda thammi. Sakhenbi na hairi. In matol kisilibase Sietrabanina nanthokle. Ita nangbu khara sena kisinba yajabro. Sakhenbi na haisu wakal oyawrujay. Thoibi na in matol jetpa kisinba setaba khaknate. Paura lizaw se tekpa nani kamdawni. Sanarenbi na ha paura lizaw teklaba. Hangene paura ne inne paiduna layingay aduda makoy na layiba phumdi adomda nupa amakhak hi honduna thausilai. Sakhenbi na nupa adubu yengduna khonjeldu haurapna kawi. Hoi ibung! Hi honjilagliba ibungo! Nasa laikhoy na layriba phumdi asomda amukta lakpiyo. Nasa laikhoygi mating amukta pangbiyo ba? Nupado nupi khara na mangondo onsinduna kaurakpa adubu taraduna mahaki hi adubu nupi sing aduna layriba phumdi adomda honsilami. Phumdi mapala aduda hi do thaizinduna hairei. Aibu kaubibabu kari mating pangjarumo hairibano. Sakhenbi na hairei. Ibong nasal khoygi paurali zawse mayayda pek tek thokre. Thauri matat asina kiduna amukta inson bayanaba maongda sembiramu ba? Paurali zawti aiba. Par ay sembiramnagi. Mamit aduna layriba nupi ahum aduba haiphetti yengi. Thoyna hena munnada yengludi. Makhoygi manakta sangsinduna teklaba paurazay adubu paiduna Thauri matat aduna chetna kisinbirami. Chetna kisinduna sembirami madu sema loiraduna paura sayado hanggen aduda setna kisilami. Ichalkhoi paura tekpa semba loi yarani ko. Sakhangdaba nupa amana sanarenbi mahaki teklaba hanggen paura adubu semjinbibaduda ningol oibi magi thamoida khanghaudana karigumba ihulama phawbugum taurari. Ningol mitsna tarubina senglo sakhenba Sakhangriba pakhang mangonda khajik khajik lamdalluri. Karibu hainingliba yengba tai. Thoibi na hairei. Ibong itagi atekpa hanggen paura asibu sembibagidamak yamna nungaijare. Karina laman amuk singgani. Karigi lamanuda. Masidi chumnadagi aduk mating pang madudi ayamuk satkragi. Nupa aduna himay layhige tawbaduda tumin na layramba sanarembidu makol thokna hairei. Ibong amukta ngaibiku natsalaygi mateng pangbibagi awaman oina natsalna phajaba lemlenga khara ase pubiku. Asi hairakpada nupado mamay laysilaktuna nupi aduda haiphet yenglami. Haiphet yengba mityeng aduna singlo henbi nusa magi piktak tawba koy naba thajagumbi maithong adubu hek ururi. Ahanba uba mityeng aduda mahagi thamoida khoidajaba haibado oikirami. Nupi adugi pakhum oina khumlai. Yaragani aisu pumlen pat asida nga phaba miyoy amani. Sakhenbi na ibungbu kari lamdagino koloy mingna kari haina kaubagi. Aigi mingna koro awang kundola sidagini isal koygidi. Sakhenbi di pakhang mahaki koloy minglen adubu tabada thamoy nungda harauba haibado oirami Sakhenbi na. Aigi na Sakhenbi Mahagina Thoibi aduga ita sigina sanarembi makha khundodagi ngaktani. Korausu sanarembi haiba ming asi tabada thamoida harauba haibadu phaurammi. Pharidudi nongu matang sabada amuk thingnasi aisu muk satkragi. Asi hairaga thamoida momo noktuna koraudo hidu hondokhirammi. Pakhang mahakna satkhiba adubu ningolgi misna ani aduna tanaduna yengduna lehawi. Soithoktaba mityeng aduna thamoy manunggi oiba marol amadi loni. Sakhenbi na matagi mataw adubu uraduna hairei. Tasanarembi namika kuptaba makhay yengduna layribadubu ngasi kakta thengnaba sakhangdaba pakhang asina itagi karamba iralbu huduna pubikrabage. Thoibi nam itagi ngasigi mataw asidi mamangda amuktabu thengnakhidrida. Hoi ita sanarembi Wakalamu tataro kay dawge nangbo. Sanarembidu matanigi mamangda amuksu ikaibagum tawri.
นกเพชรตꯧꯗꯨꯅ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯂꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯧꯗꯣꯡ ꯇꯨꯃꯤ ꯂꯩꯔꯝꯕꯤꯁꯦ ꯉꯁꯤꯗꯤ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤꯀꯣ꯫ ꯌꯦꯅꯤꯡꯊꯥ ꯀꯥꯏꯗꯣ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤꯗꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯤ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯁꯛꯈꯪꯅꯕ ꯃꯐꯝꯗꯨ ꯄꯨꯝꯂꯦꯟ ꯄꯣꯛꯄꯤ ꯂꯝꯂꯦꯟꯒꯤ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯐꯨꯝꯗꯤ ꯊꯛꯇ ꯋꯥꯛꯌꯥꯏ ꯍꯤꯗꯣꯡ ꯍꯤꯌꯥꯡꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯈꯤꯕ ꯑꯗꯨꯅ ꯑꯣꯏꯔꯔꯤ꯫ ꯋꯥꯡꯂꯦꯟ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯊꯃꯣꯏ ꯑꯅꯤꯒꯤꯏꯍꯨꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯃꯔꯨ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯄꯥꯈꯪ ꯃꯥꯁꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯈꯟꯗꯨꯅ ꯍꯤ ꯍꯣꯜꯂꯤ, ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯃꯥꯁꯨ ꯄꯥꯈꯪ ꯃꯥꯒꯤ ꯈꯟꯗꯨꯅ ꯃꯤꯠ ꯌꯦꯡꯅꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯨꯝꯂꯦꯟ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯀꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯍꯧꯈꯔꯦ꯫ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯠꯇ ꯀꯨꯝꯅꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕꯤ, ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯌꯥꯎꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯊꯣꯏꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯃꯄꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯃꯇꯥ ꯁꯅꯔꯦꯝꯕꯤꯕꯨ ꯍꯧꯒꯗꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ, "ꯏꯇꯥ, ꯏꯇꯥ ꯁꯅꯔꯦꯝꯕꯤ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ?" ꯏꯃꯨꯡꯗꯒꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯇꯔꯨꯕꯤꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯑꯅꯤꯗꯤ ꯂꯥꯛꯄꯨ ꯂꯥꯛꯂꯦꯗꯅ, ꯀꯥꯈꯠꯂꯛꯎ ꯀꯥꯈꯠꯂꯛꯎ." "ꯏꯇꯥꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯏꯃꯥ?" "ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤ, ꯊꯣꯛꯂꯛꯂꯅꯤ, ꯉꯥꯏꯍꯥꯛꯇ ꯐꯝꯈꯣ." ꯁꯅꯔꯦꯝꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯉꯁꯤ ꯀꯦꯊꯣꯛꯇꯅ ꯀꯦꯊꯣꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯖꯕꯁꯦ ꯈꯪꯍꯦꯟ ꯍꯦꯛ ꯍꯦꯟꯒꯠꯄꯒꯨꯝ ꯇꯧꯔꯔꯤ꯫ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯕꯒꯤ ꯁꯝꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯅꯝꯂꯔꯤ꯫ ꯃꯥꯏꯊꯣꯡ ꯊꯥꯖ ꯑꯗꯨꯅ 14 ꯄꯥꯟꯕ ꯊꯥꯖꯕꯨ ꯉꯝꯖꯕꯤꯅꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯂꯩꯇꯦꯡꯂꯤꯕ ꯃꯤꯠꯁꯅ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟ, ꯉꯥꯡꯂꯩꯅꯕ ꯈꯖꯥꯏ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕꯤꯅꯤ꯫ ꯁꯦꯠꯂꯤꯕ ꯑꯍꯟꯕ ꯐꯤꯖꯣꯜ, ꯅꯥꯗꯅ ꯅꯥꯌꯦꯟ, ꯉꯛꯇꯅ ꯕꯣꯀꯨꯜ ꯄꯔꯦꯡ, ꯈꯨꯠꯁꯥꯗꯅ ꯈꯣꯏ ꯃꯍꯨꯝ, ꯂꯥꯏꯔꯦꯟ ꯃꯈꯣꯏ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯇꯔꯨꯕꯤꯅ ꯃꯈꯨꯠꯇ ꯂꯩꯅꯥꯆꯣꯝ ꯑꯃ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯁꯤ ꯀ꯭ꯋꯥꯛꯂꯩ ꯆꯔꯣꯡ ꯑꯁꯤꯃꯒ ꯅꯥꯞ ꯑꯗꯨꯗ ꯆꯤꯟꯁꯤꯜꯂꯨ, ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯗꯕꯅꯤ." ꯁꯅꯔꯦꯝꯕꯤꯅ ꯀ꯭ꯋꯥꯛꯂꯩ ꯆꯔꯣꯡ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯞꯄ ꯑꯗꯨꯗ ꯊꯦꯠꯆꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯅꯪꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗꯀꯣ, ꯂꯥꯏ ꯃꯆꯥꯕꯨ ꯃꯥꯜꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯍꯣꯔꯦꯟ ꯂꯥꯏꯕꯨꯡꯗ ꯅꯪꯇ ꯌꯦꯡꯅꯕꯗ ꯀꯨꯝꯍꯩ ꯑꯃꯕꯨ ꯑꯣꯏꯅꯔꯅꯤ." ꯁꯅꯔꯦꯝꯕꯤꯅ, "ꯆꯠꯂꯣꯗ, ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯕꯣ? ꯂꯥꯛꯑꯣ, ꯂꯥꯏꯕꯨꯡ ꯇꯝꯅ ꯆꯠꯂꯁꯤ, ꯃꯤ ꯂꯣꯏꯅ ꯂꯩꯅꯔꯝꯂꯅꯤ." ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯥꯏꯕꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯨꯡꯗꯅꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯄꯨꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯈꯩꯁꯤꯡꯅ ꯄꯔꯦꯡ ꯁꯥꯅ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯕꯧ ꯑꯣꯏꯕꯅ ꯑꯃꯥꯏꯕꯤꯅ ꯁꯥꯕ ꯖꯒꯣꯏ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯂꯥꯏ ꯄꯨꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯁꯅꯔꯦꯝꯕꯤꯁꯨ ꯃꯈꯨꯠ ꯈꯨꯠꯁꯥ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯑꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯈꯪ ꯀꯣꯔꯧ ꯃꯍꯥꯛꯁꯨ ꯃꯇꯥꯎ ꯑꯃꯒ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕꯤꯅ ꯖꯒꯣꯏ ꯁꯥꯕ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ ꯃꯇꯥꯎ ꯀꯣꯔꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯇꯨ ꯌꯦꯡꯉꯨꯅꯦ, ꯑꯥꯗ ꯂꯥꯏꯕꯨꯡ ꯃꯌꯥꯏ ꯑꯁꯤꯗ ꯅꯨꯄꯤꯒꯤ ꯄꯔꯦꯡ 3 ꯁꯨꯕꯗ ꯃꯅꯨꯡ ꯊꯪꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯛ ꯃꯇꯧ ꯑꯁꯦ ꯇꯣꯞ ꯇꯣꯞꯅ ꯐꯖꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ." "ꯀꯗꯥꯏꯅꯣꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯔꯧꯅ ꯃꯇꯥꯎꯅ ꯇꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯂꯨꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ, "ꯃꯁꯤꯗ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯍꯥꯟ ꯅꯣꯡ ꯄꯨꯝꯂꯦꯟ ꯄꯠꯌꯥꯏꯗ ꯍꯪꯒꯦꯟ ꯄꯧꯔꯥ ꯇꯠꯂꯝꯗꯨꯅ ꯄꯥꯈꯪꯉꯩꯅ ꯁꯝꯗꯨꯅ ꯁꯦꯝꯕꯤꯔꯝꯈꯤꯕ ꯏꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅꯤꯗꯅ. ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯕ. ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ. ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯐꯥꯎꯏ." ꯋꯥꯡꯂꯦꯟ, "ꯏꯇꯥꯎꯕꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ?" "ꯈꯪꯗꯦ." "ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯐꯥꯎ ꯉꯥꯏꯔꯁꯤ, ꯃꯃꯤꯡ ꯃꯊꯥ ꯍꯪꯅꯕ. ꯃꯃꯤꯡꯁꯨ ꯂꯩꯐꯝꯁꯨ ꯈꯪꯏ, ꯑꯃꯨꯛ ꯉꯥꯏꯔꯨꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ." "ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯃꯁꯛ ꯈꯪꯗꯦꯅ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯩꯅ ꯍꯥꯏꯔꯤ ꯅꯨꯄꯤꯁꯦ ꯅꯤꯡꯉꯣꯜ ꯁꯥꯏꯅꯣꯟꯅ ꯆꯣꯟꯇꯛ ꯀꯛꯇꯨꯅ ꯊꯥꯗꯔꯤꯕꯁꯤꯕꯨꯅꯤꯀꯣ. ꯍꯣꯏꯅꯦ, ꯅꯍꯥꯟ ꯅꯣꯡꯃ ꯄꯨꯝꯂꯦꯟ ꯄꯥꯠꯇ ꯊꯦꯡꯅꯩ, ꯃꯗꯨꯗ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯂꯣꯏꯅ ꯈꯪꯍꯧꯏ. ꯃꯍꯥꯛꯄꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯈ꯭ꯔꯦ. ꯉꯁꯤ ꯄꯨꯝꯂꯦꯟ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯏꯀꯣꯜ ꯑꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯍꯟꯕꯤꯔꯤ. ꯅꯍꯥꯟꯈꯩ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕꯅꯤꯅꯦ ꯅꯪ.
ꯐꯔꯦ ꯑꯗꯨꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯅꯤ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯋꯥꯕ ꯍꯥꯏꯕꯕꯨ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯨꯗꯤꯡꯗ ꯃꯍꯥꯛꯇꯒꯤ ꯋꯥꯈꯜꯅꯤ ꯈꯜꯂꯤ ꯆꯥꯔꯦ ꯆꯥꯅ ꯃꯤꯠꯇ ꯃꯛꯏ ꯇꯨꯝꯂꯦ ꯇꯨꯝꯅ ꯃꯪꯂꯥꯟꯗ ꯃꯛꯏ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯌꯥꯝꯅ ꯀꯜꯂꯤ ꯑꯁꯤꯒꯨꯝꯕ ꯏꯍꯨꯜ ꯑꯁꯤꯅ ꯊꯃꯣꯏꯁꯤꯗ ꯐꯥꯎꯕꯁꯦ ꯄꯨꯟꯁꯤꯒꯤ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯁꯤꯗ ꯃꯉꯥꯏꯔꯦ ꯅꯨꯡꯁꯤꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯂꯩꯀꯥꯏꯁꯨ ꯈꯪꯍꯧꯔꯦ ꯍꯥꯏ ꯍꯌꯦꯡ ꯂꯥꯡꯆꯤꯜ ꯍꯦꯛꯇ ꯑꯩꯈꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤ ꯅꯪꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯗꯣ ꯑꯩꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄꯤꯒꯦ ꯃꯍꯥꯛ ꯅꯨꯄꯤ ꯑꯩꯅ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯨꯕꯗꯤ ꯄꯥꯝꯗꯦ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯂꯣꯏꯈꯤꯁꯅꯨ ꯃꯍꯥꯛ ꯄꯥꯠꯇ ꯉꯥ ꯐꯥꯕꯅꯤ ꯃꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯏꯆꯤꯜ ꯑꯁꯤꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯍꯔꯥꯎꯕꯗꯨꯁꯨ ꯂꯣꯏꯈꯤꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯅꯨꯃꯤꯠꯇꯣ ꯁꯅꯔꯦꯝꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯥ ꯑꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯉꯥꯏꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯛꯍꯦꯟ ꯁꯅꯥꯗꯣ ꯃꯥꯒꯤ ꯍꯤꯗꯨ ꯁꯅꯔꯦꯝꯕꯤꯅ ꯂꯩꯔꯤꯕ ꯐꯨꯝꯗꯤ ꯑꯗꯣꯝꯗ ꯍꯣꯟꯖꯤꯜꯂꯛꯏ ꯁꯅꯔꯦꯝꯕꯤꯅ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ ꯁꯛꯍꯦꯟ ꯁꯅꯥꯅ ꯍꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯒ ꯐꯨꯝꯗꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯅꯔꯦꯝꯕꯤ ꯉꯁꯤꯗꯤ ꯅꯍꯥꯛ ꯅꯊꯟꯇ ꯇꯥꯔꯕ꯭ꯔꯥ ꯁꯅꯔꯦꯝꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯁꯛꯍꯦꯟ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯇꯥ ꯀꯅꯥꯝꯇ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯄꯥꯈꯪꯉꯩꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯊꯃꯣꯏꯁꯤꯅ ꯇꯥꯅꯤꯡꯅ ꯉꯥꯏꯖꯔꯤ ꯁꯅꯔꯦꯝꯕꯤ ꯈꯨꯝꯗꯦ ꯃꯈꯨꯠ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯆꯤꯡꯈꯠꯇꯨꯅ ꯏꯟ ꯁꯣꯜꯂꯤ ꯁꯛꯍꯦꯟ ꯁꯅꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯄꯥꯈꯪꯉꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯇꯧꯔꯛꯄꯁꯤꯗ ꯁꯅꯔꯦꯝꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯤꯅ ꯈꯨꯝꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤꯗꯨꯃꯛ ꯍꯪꯗꯨꯅ ꯂꯩꯔꯤꯕꯅꯣ ꯅꯪ ꯃꯤ ꯅꯠꯇꯔꯥ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯅ ꯅꯆꯤꯜ ꯄꯥꯜꯂꯤꯗꯣ ꯋꯥ ꯉꯥꯡꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯨꯝꯗꯦ ꯈꯨꯝꯂꯣꯏ ꯍꯥꯏꯅ ꯈꯨꯝꯗ꯭ꯔꯤꯕꯅꯤ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯀꯔꯤ ꯋꯥꯠꯄꯒꯦ ꯏꯔꯜ ꯍꯥꯏꯔꯤꯁꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯍꯦꯟꯕ ꯑꯔꯪ ꯑꯔꯥꯛꯇ ꯀꯔꯤꯁꯨ ꯃꯤꯇꯥꯖꯗꯦ ꯑꯗꯨꯒ ꯅꯆꯜꯂꯩꯗꯤ ꯂꯥꯏꯔꯕꯤꯅꯤ ꯏꯕꯨꯡ ꯈꯣꯏꯒ ꯌꯦꯡꯅꯕꯗ ꯏꯇꯤꯛ ꯏꯄꯥꯁꯨ ꯌꯥꯝꯅ ꯆꯥꯖꯗꯦ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯈꯟꯕꯤꯒꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯝꯕꯤꯗꯁꯨ ꯊꯠꯄꯤꯒꯅꯤ ꯁꯛꯍꯦꯟ ꯁꯅꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯅꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯝꯗꯦ ꯃꯃꯩ ꯊꯪꯗꯗꯤ ꯁꯛꯍꯦꯟ ꯁꯅꯥꯗꯣ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯗꯨꯛ ꯐꯖꯅ ꯍꯥꯏꯖꯔꯕꯁꯤꯗ ꯅꯪꯅ ꯅꯉꯛ ꯑꯗꯨ ꯊꯦꯛꯀꯠꯇꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯪꯅꯤꯗꯅ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯒ ꯂꯧꯒꯅꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯂꯧꯕꯗ ꯀꯅꯥꯅ ꯅꯪꯕు ꯀꯟꯕꯤꯒꯅꯤ ꯉꯁꯤꯗꯤ ꯄꯥꯈꯪꯉꯩꯒꯤ ꯏꯇꯤꯛ ꯏꯊꯧꯅ ꯎꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝ ꯆꯤꯡꯕ ꯍꯧꯏ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯐꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯄꯥꯈꯪ ꯀꯣꯔꯧꯅꯤ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛ ꯍꯦ ꯅꯪ ꯀꯅꯥ ꯆꯠꯊꯣꯛ ꯑꯩꯒꯤ ꯂꯝꯕꯤꯗ ꯊꯠꯀꯦ ꯈꯟꯒꯅꯨ ꯈꯨꯗꯥꯡꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯥ ꯅꯊꯧ ꯂꯩꯇꯕ ꯃꯤꯔ ꯅꯪ ꯆꯠꯂꯣ ꯅꯊꯧꯗꯨꯝ ꯇꯧꯖꯔꯨꯁꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯦꯝꯅ ꯊꯥꯗꯣꯛꯈꯣ ꯑꯩꯅ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨꯅ ꯁꯛꯍꯦꯟ ꯁꯅꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯟꯖꯤꯜꯂꯤ ꯁꯛꯍꯦꯟ ꯁꯅꯥꯅ ꯑꯩꯉꯣꯟꯗꯒ ꯈꯨꯠ ꯊꯥꯕ ꯁꯥꯔꯗꯅ ꯈꯪꯒꯅꯤꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯈꯨꯠ ꯍꯜꯂꯝꯃꯤ ꯄꯥꯠꯌꯥꯏꯗ ꯇꯥꯎꯕ ꯐꯨꯝꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯔꯧ ꯑꯃꯗꯤ ꯁꯛꯍꯦꯟ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯨꯅꯔꯝꯃꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯃꯤꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯨꯅꯔꯝꯕꯗꯒꯤ ꯃꯨꯛꯅꯥ ꯂꯣꯡꯈ꯭ꯔꯧ ꯆꯅꯈꯤꯔꯝꯃꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯉꯝꯕ ꯇꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯣꯔꯧ ꯑꯁꯝꯕ ꯄꯥꯈꯪ ꯑꯃ ꯅꯠꯇꯦ ꯀꯥꯡꯖꯩꯕꯨꯡꯗ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯨꯛꯅꯥ ꯃꯁꯥꯟꯅ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯖꯔꯛꯈꯤꯕꯅꯤ ꯃꯨꯛꯅꯥ ꯂꯧ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯥ ꯃꯍꯥꯛꯄꯨ ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯍꯟꯒꯦ ꯈꯟꯈ꯭ꯔꯦ ꯀꯣꯔꯧꯅ ꯃꯈꯣꯡ ꯌꯦꯠ ꯑꯗꯨꯅ ꯁꯛꯍꯦꯟ ꯁꯅꯥꯔꯣꯝꯗ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯂꯩꯕꯥꯛ ꯃꯈꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯄꯥꯛꯊꯔꯒ ꯃꯈꯨꯠ ꯈꯨꯅꯤꯡ ꯌꯦꯠ ꯑꯗꯨꯅ ꯁꯛꯍꯦꯟ ꯁꯅꯥꯒꯤ ꯈꯗꯥꯡ ꯃꯄꯥ ꯑꯗꯨꯗ ꯈꯨꯠꯂꯩ ꯊꯨꯅ ꯐꯠ ꯍꯥꯏꯒꯠꯇꯨꯅ ꯌꯩꯁꯤꯜꯂꯝꯃꯤ
ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯈꯣꯡ ꯑꯣꯏ ꯑꯗꯨꯅ ꯌꯦꯠꯀꯤ ꯇꯨꯡꯂꯣꯝꯗ ꯁꯠ ꯍꯥꯏꯊꯗꯨꯅ ꯃꯈꯨꯠ ꯑꯣꯏ ꯑꯗꯨꯅ ꯁꯛꯍꯦꯟ ꯁꯅꯥꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯆꯤꯡꯊꯔꯒ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯛꯍꯦꯟ ꯁꯅꯥꯗꯨ ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯕꯗꯣ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯅꯥꯟꯊꯈꯤꯗꯨꯅ ꯄꯥꯠ ꯃꯌꯥꯏ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯤꯖꯤꯡ ꯐꯤꯖꯤꯡ ꯀꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯝꯂꯤꯕ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯈꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯁꯥꯕ ꯅꯪ ꯈꯪꯒꯅꯤꯗꯅ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨ ꯀꯟꯅ ꯍꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯔꯧꯅ ꯁꯅꯔꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯣꯛꯄ꯭ꯔꯣ?" "ꯁꯣꯛꯇꯦ꯫ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯅꯍꯥꯛ ꯅꯊꯟꯗ ꯏꯟ ꯊꯥꯔꯝꯂꯕꯗꯤ? ꯅꯇꯥꯈꯣꯏꯗꯤ?" "ꯏꯇꯥꯈꯣꯏꯗꯣ ꯊꯕꯛ ꯑꯃ ꯄꯨꯟꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯦꯞꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩ ꯏꯊꯟꯇ ꯑꯗꯨꯃꯛ ꯀꯨꯝꯂꯕ." "ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯆꯠꯄ ꯅꯨꯄꯥꯅꯤ꯫ ꯃꯅꯝ ꯇꯠꯀꯩ ꯐꯨꯔꯒ ꯐꯒꯗꯕꯅꯤ." "ꯑꯩꯈꯣꯏꯒꯨꯝꯕꯒ ꯃꯥꯟꯅꯕꯤꯒꯅꯨ꯫ ꯃꯈꯣꯏꯗꯤ ꯈꯨꯠꯀꯟ ꯄꯥꯡꯒꯜꯕ ꯏꯃꯨꯡꯅꯤ, ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯕꯅꯤ." "ꯐꯔꯦ, ꯅꯪꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯔꯕꯒꯦ?" "ꯈꯔꯗꯤ ꯐꯥꯔꯦ, ꯑꯗꯣ ꯏꯕꯨꯡꯕꯨ ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ?" ꯀꯣꯔꯧꯅ ꯁꯠ ꯈꯨꯝꯗꯣꯔꯛꯏ, "ꯑꯩꯕꯨꯔꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ." ꯑꯁꯤ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕꯒ ꯃꯆꯤꯜ ꯑꯗꯨꯕꯨ ꯃꯦꯜꯂꯤ ꯑꯗꯨꯒ "ꯁꯣꯏꯔꯤꯅꯤ, ꯍꯦꯛꯇ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ ꯑꯩꯍꯥꯛꯇꯤ." ꯁꯅꯔꯦꯝꯕꯤꯅ, "ꯀꯔꯤ ꯋꯥꯕꯨ ꯂꯩꯕꯒꯦ? ꯅꯍꯥꯟ ꯅꯨꯃꯤꯠ ꯑꯃꯗ ꯊꯦꯡꯅꯈꯤꯕꯗꯨꯗꯒꯤ ꯑꯗꯨꯃꯛꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯈꯪ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯌꯥꯋꯥ ꯄꯨꯝꯕꯗꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥꯗꯨ ꯃꯥꯡꯍꯜꯂꯔꯣꯏꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯨꯝꯗꯧꯕ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ, ꯇꯍꯥꯕ ꯈꯣꯏꯃꯨꯅꯤ ꯍꯥꯏꯕꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯅꯍꯥꯟꯅꯣꯡ ꯅꯤꯡꯉꯣꯜ ꯅꯪꯒꯤ ꯑꯍꯥꯟꯕ ꯁꯦꯡꯂꯧ ꯁꯛꯇꯝ ꯑꯗꯨꯕꯨ ꯍꯦꯛ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯅꯤꯡꯉꯣꯜ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤ ꯂꯩꯃꯟ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯝꯒꯤ ꯅꯣꯡꯖꯨꯕꯨ ꯉꯥꯏꯖꯕ ꯅꯣꯡꯒꯧꯕꯤ ꯁꯦꯛꯂꯥꯒꯨꯝ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯂꯤ꯫ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯑꯁꯦ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯠꯇꯕꯨ ꯊꯃꯣꯏꯁꯤꯅ ꯄꯥꯝꯖꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯄꯥꯈꯨꯝꯗꯤ ꯄꯤꯕꯤꯗꯕ ꯇꯧꯕꯤꯒꯅꯨ." ꯄꯥꯈꯪ ꯌꯥꯋꯥ ꯇꯥꯕꯗ ꯍꯥꯟꯅ ꯅꯨꯡꯉꯣꯟꯗꯨꯅ ꯂꯩꯔꯕ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯄꯣꯛꯅꯤ, ꯋꯥ ꯉꯥꯡꯗꯕꯅ ꯅꯤꯡꯉꯣꯜꯒꯤ ꯂꯩꯇꯦꯡꯅꯤ, ꯃꯥꯏꯊꯣꯡꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯦ꯫ ꯇꯞꯅ ꯂꯩꯊꯣꯛꯈꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯣꯔꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ? ꯄꯥꯈꯪ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕꯗꯤ ꯁꯦ ꯈꯨꯝꯂꯨ, ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯂꯤ." ꯁꯅꯔꯦꯝꯕꯤꯅ ꯇꯞꯅ, "ꯁꯅꯔꯦꯝꯕꯤ ꯊꯣꯛꯂꯛꯀꯦ, ꯂꯥꯏꯒꯤ ꯈꯨꯕꯥꯛ ꯈꯨꯕꯤꯌꯨ, ꯌꯨꯝ ꯄꯣꯟꯖꯦꯡꯅꯨꯡꯗꯒꯤ ꯁꯥꯀꯞ ꯇꯣꯏꯅ ꯄꯥꯏꯊꯣꯔꯛꯀꯦ꯫ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯇꯅꯤꯛꯄꯤꯅꯤ, ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯤꯅꯤ꯫ ꯄꯥꯈꯪ ꯌꯥꯋꯥ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯕꯨ ꯐꯩꯔꯦꯟ ꯊꯥꯒꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯀꯨꯝ ꯄꯂꯦꯞꯐꯝ ꯂꯩꯇꯕ ꯊꯃꯣꯏꯒꯨꯝ ꯂꯧꯅꯝ ꯂꯥꯡꯕꯨ ꯊꯥꯛꯇꯨꯅ ꯀꯩꯅ ꯃꯩꯁꯥꯄꯨ ꯑꯣꯏꯅ ꯄꯤꯕꯤꯔꯝꯒꯗ꯭ꯔꯥ, ꯑꯁꯤꯇꯅꯤ ꯆꯤꯡꯅꯖꯕ." "ꯀꯔꯤ ꯋꯥꯅꯣꯗ ꯁꯅꯔꯦꯝꯕꯤ, ꯑꯗꯨꯝꯅ ꯂꯥꯟꯅꯁꯨ ꯈꯟꯕꯤꯅꯨ꯫ ꯊꯥꯖꯗ꯭ꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯐꯛꯀꯥꯏꯔꯒ ꯌꯦꯡꯉꯨ꯫ ꯆꯤꯛꯂꯕ ꯊꯃꯣꯏ ꯀꯥꯅꯨꯡꯁꯤꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯃꯗꯨ ꯃꯊꯟꯇ ꯂꯥꯠꯆꯔꯤꯕ ꯁꯛꯇꯝꯁꯦ ꯅꯍꯥꯛꯀꯤꯅꯤ, ꯅꯍꯥꯛ ꯈꯛꯇꯒꯤꯅꯤ." "ꯉꯝꯖꯔꯣꯏ, ꯈꯣꯏꯃꯨ ꯀꯅꯥꯗ ꯂꯩꯍꯤ ꯌꯦꯟꯗ꯭ꯔꯤꯕ ꯂꯩꯔꯥꯡꯅꯤ꯫ ꯄꯥꯈꯪꯅ ꯃꯤꯍꯧꯕ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯤꯔꯕꯅꯤ, ꯂꯠꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯣꯔꯧꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯄꯥꯠꯌꯥꯏꯗ ꯉꯥꯔꯝꯊꯦꯜꯒꯤ ꯂꯨꯛꯃꯥꯡꯗ ꯑꯇꯥꯎꯕ ꯁꯣꯏꯔꯦꯟ ꯐꯨꯝꯗꯤ ꯊꯛꯇ ꯅꯨꯡꯁꯤ ꯏꯟꯒ꯭ꯔꯤ ꯁꯤꯛꯇꯨꯅ ꯆꯦꯛꯂꯥꯒꯨꯝ ꯆꯤꯟꯗꯤꯟꯅ ꯄꯣꯝꯕꯤꯒꯨꯝ ꯁꯤꯂꯣꯛꯅꯗꯨꯅ ꯊꯃꯣꯏ ꯑꯅꯤ ꯃꯔꯣꯜ ꯂꯣꯟꯅꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯈꯣꯡꯗꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯂꯩꯅꯥꯅ ꯂꯣꯏꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯄꯥꯃꯨ ꯃꯥꯇꯒꯤ ꯋꯥꯈꯜ ꯈꯜꯂꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯎꯗꯨꯅꯇ ꯂꯩꯅꯤꯡꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯈꯥꯡ 3-4ꯔꯛ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤꯒꯤ ꯂꯪꯂꯥꯟ ꯆꯦꯠꯅ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯣꯏꯗꯥ ꯃꯇꯝ ꯊꯥꯅꯗꯨꯅ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ, ꯃꯇꯝꯗꯣ ꯑꯌꯨꯛꯅꯤ꯫ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯐꯤ ꯅꯥꯂꯞꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗꯅ ꯇꯔꯨꯕꯤꯅ ꯀꯩꯊꯦꯜ ꯀꯥꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯤ ꯑꯅꯤ ꯆꯪꯂꯛꯂꯤꯕꯗꯨꯕꯨ ꯎꯔꯗꯨꯅ, "ꯗꯥꯗꯥ, ꯏꯆꯦ, ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯩꯒꯤ ꯂꯥꯏꯔ ꯁꯪꯗ ꯂꯥꯛꯄꯤꯕꯁꯤꯕꯨ, ꯅꯠꯇꯦ ꯆꯟꯗꯣꯟꯋꯣ ꯆꯋꯥꯋꯣ ꯀꯗꯥꯏꯗ ꯂꯦꯡꯕꯤꯔꯨꯔꯤꯕꯅꯣ?" ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯅꯤꯁꯤ
ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯅꯤꯒ ꯃꯦꯝꯃꯒꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯁꯛꯍꯦꯟ ꯁꯅꯥꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯦꯝꯃꯅ ꯈꯨꯝꯂꯛꯏ, ꯅꯪꯒꯤꯁꯤꯗ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯝꯊꯍꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯍꯜꯂꯤ꯫ ꯃꯦꯝꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯄꯗꯨꯅ ꯏꯅꯥꯎꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨ ꯍꯥꯏꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗ ꯂꯣꯏꯔꯕ꯫ ꯏꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯃꯥꯡꯒꯣꯜ ꯀꯥꯖꯔꯛꯂꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨ꯫ ꯇꯔꯨꯕꯤꯅ, ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯗꯣ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯩꯅ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯅ ꯌꯣꯛꯂꯛꯄ ꯏꯆꯥꯅꯤ꯫ ꯑꯗꯨꯒ ꯇꯥꯗ ꯏꯆꯦ ꯈꯣꯏꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯩ, ꯃꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯇꯦ ꯑꯩꯒꯤꯗꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯔꯨꯕꯤꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯕꯗꯣ ꯁꯅꯔꯦꯝꯕꯤ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯔꯨꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯁꯨ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯕ ꯀꯧꯕ ꯁꯨꯛꯂꯩ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯄꯨꯝꯂꯦꯟ ꯄꯥꯠꯀ ꯇꯥꯏꯅꯕ ꯑꯍꯥꯡꯕ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯈꯛꯇ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯐꯝꯂꯤ꯫ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯅꯤꯡꯉꯣꯏ ꯍꯥꯏꯕ꯫ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯍꯦꯜꯂꯤ꯫ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯔꯤꯕ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯁꯨ ꯈꯛ ꯌꯥꯗꯦ꯫ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯦ ꯉꯛꯏꯀꯣ꯫ ꯑꯍꯦꯟꯕꯗ ꯃꯤꯇꯥꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤ? ꯏꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯔꯛꯂꯔꯣꯏ꯫ ꯐꯔꯦ, ꯅꯪꯒꯤ ꯊꯃꯣꯏꯅꯕꯨ ꯄꯦꯟꯒꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯩ ꯌꯦꯠꯂꯔꯣꯏ꯫ ꯅꯪꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯃꯤꯔꯣꯠꯀꯨꯝꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯅꯤꯡꯂꯕ꯭ꯔꯣ? ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯔꯤꯕ ꯑꯩꯕꯨ ꯅꯥꯊꯩꯗꯨꯅ ꯑꯩ ꯏꯊꯟꯇ ꯊꯅꯝꯂꯒꯦ ꯈꯜꯂꯕ꯭ꯔꯣ? ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯂꯦꯞꯅꯈꯤꯕ ꯈꯣꯡꯐꯝ ꯑꯗꯨꯅ ꯇꯥꯏꯕꯪꯒꯤ ꯌꯦꯛꯅꯕ ꯀꯌꯥꯒꯤ ꯃꯥꯌꯣꯛꯇ ꯄꯥꯈꯪ ꯃꯍꯥꯛꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯈꯨꯖꯦꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯇꯅꯤ꯫ ꯃꯦꯝ ꯑꯗꯨ ꯌꯥꯝꯅ ꯐꯤꯡꯅ ꯇꯔꯨꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯩ, ꯀꯌꯥꯗ ꯃꯁꯣꯝ ꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤꯗꯨꯕꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯅꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯃꯤꯡꯆꯠ ꯊꯤꯅꯕ ꯁꯤꯜꯂꯤꯕꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯇꯔꯨꯕꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯥꯎꯕꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯃꯒꯤ ꯑꯁꯥꯎꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯈꯥ ꯇꯥꯔꯛꯏ, ꯄꯤꯗꯠ ꯄꯥꯗꯠꯄ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ, ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦ ꯅꯈꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯈꯣꯏ ꯂꯦꯝꯅꯕꯇ ꯊꯥꯔꯣꯏ꯫ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ ꯑꯩꯈꯣꯏꯕꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯝꯃꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯍꯥꯏꯍꯧꯏ, ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯥꯎꯅ ꯑꯗꯨꯝ ꯂꯨꯍꯣꯡꯊꯣꯛꯈꯤ꯫ ꯊꯥꯕꯨꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯀꯣꯔꯧ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯍꯨꯛꯇꯨꯅ ꯃꯔꯥꯜ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯄꯣꯟꯈ꯭ꯔꯥꯡ ꯑꯣꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯑꯗꯨꯉꯩꯒꯤ ꯏꯟꯖꯤꯡꯈꯣꯡ ꯐꯨꯝꯗꯤ ꯑꯗꯨꯗ ꯀꯣꯔꯧ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯣꯔꯧꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃꯁꯨ ꯁꯥꯗꯨꯅ ꯊꯝꯂꯤ꯫ ꯃꯍꯥꯛꯅ ꯁꯅꯔꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯅꯔꯦꯝꯕꯤ, ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯅꯪ ꯋꯥꯔꯝꯂꯒꯅꯤ꯫ ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯁꯅꯔꯦꯝꯕꯤꯅ, ꯄꯥꯝꯃꯨꯕ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯂꯦꯞꯄꯤꯌꯨꯀꯣ꯫ ꯇꯥꯡꯖꯕꯤ ꯎꯔꯤꯒꯨꯝ ꯄꯣꯂꯣꯏ ꯐꯥꯎꯕ ꯌꯦꯠꯆꯒꯦ꯫ ꯌꯦꯡꯉꯨꯅꯤꯗꯣ, ꯑꯥꯗ ꯃꯥꯂꯪ ꯃꯥꯅ ꯈꯪꯒꯣꯟꯅ ꯍꯨꯝꯕꯗ ꯄꯥꯠꯇ ꯆꯥꯛꯇꯥꯕ ꯆꯦꯛꯂꯥꯁꯤꯡꯅ ꯃꯀꯥꯏ ꯈꯪꯗꯨꯅ ꯐ꯭ꯔꯪ ꯄꯥꯏꯊꯣꯛꯈ꯭ꯔꯤꯕꯁꯦ꯫ ꯑꯩꯅ ꯍꯥꯏꯖꯕ ꯋꯥ ꯑꯁꯤꯕꯨꯗꯤ ꯇꯥꯕꯤꯗꯦ꯫ ꯆꯦꯛꯂꯥ ꯑꯁꯤꯅ ꯄꯥꯏꯈꯤꯕꯒꯤ ꯃꯇꯧꯒꯨꯝ
ifamdagi sakap toiduna nangsu paikige hairibra? Natida. Wakal gadigo nangsu. Malang nungshit, pumbisetla. Ingla namiba, numidang way asina singba kayase. Nushibagi sayhupam ni haizage tongani. Adungay, nanggayga ihan-han pat asida thengnakibado. Maduba ningsinglagtuna adug haibagi wani. Nang nalana laukiba sinabako. Sanarimbido nokpet tausay. Nung siway thong narabada makoy anido yamna nungay na punna layminakirami.